मतलब Oh, mathak yang karo. Sana, kung nila ini, plan nila kayo. Terus ngayon, sino sindi? Oh, siya kayo. 통제 한국이라 통제 한. 지금 우리 백화의 슈퍼파인더. 나는 와이파이라는 거. 처음 사이트 들어봐. Ngarang numidangi athengba matamda akoi lekai amu oina koi leijariba akoi silina occasion mayam sina akoi nungai tadana Wangjing Tentha gi koi honorable MLA Sri Brojen yumda koi ji hoji lakpani ngarang su akoi yawi mayam irang jigi matangda akoi nungai ba nungai taba kaya ma leinaraga su leiriba kendra humpu gi manungda leiribe MLA singi loina wanaramgani adagi praja miyam su loina wai akhoi su wai wari ba mathak sida ngarang si ekoi honorable MLA gi yumsi mai thaba thugai ba kayama tobirame hai ba ji ka su kaide mai leiba ki rang ni adubu leiriba tumda leiba ki irang ni masi mai tha gi ba thugai gi ba khoi ka su warau jaba leite haidi leiba ki mapi mapa ama da tobom thokpa mayam gi nungai ta ba pen da phongdok pani na lojai adubu leiriba yumgi phau cheng adagi furniture item adagi cycle adagi huinau macha adagi leiriba imungi posai ji thawoina huran balak padawna lut taw balak padawna mioi kharana mingse thian baji irang ji nakal amorom da puna ba honarak baji masi lei kai ji gi mi amoina nungai jada ba fawi maramdi kaino hakana thokli ba irang ase yum thugai raga mai tharaga aikoi phagadra haibasu khana ningai oi loina aikoi khuding makta fauri ba nungai ta baji hena nungai tabadi aikoi gi leiriba security gi berek manung da sangdana leiriba moji kasu yaujja basu natre masada nomai leiba su natre karimta leitabado makoi gi sena innaba phi ba huda uthoga mai thadok piramba
moina lowning bana puraga chakhiba sugumba kaya se akhoi irang sida tawbidana ba akhoi ahal laman lairiba CSO mayamna su lairiba representative hadi local MLA jinga fadan tanara kai tawjige da tawbiu loina na sumaina huran chinthi gi mongda lut tawbagi mongda miyo yaropa singaji akhoi CSO lairiba irang hori basingna cheksin mina se abo phomse lekai siki miya wamana nuai taw phongdok sa